ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯒꯤ ꯔꯤꯗꯤꯡꯁꯦ ꯄꯩꯁꯥꯒꯤ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯅꯝꯕ ꯉꯥꯛꯇꯅꯦꯕꯀꯣ. ꯑꯗꯨꯅ ꯆꯥꯅꯕ ꯆꯥꯅꯗꯕ ꯂꯣꯏꯅꯃꯛ ꯆꯥꯅꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ. ꯑꯗꯣ ꯌꯦꯡꯕꯤꯌꯣ ꯄꯥꯏꯜꯁꯤꯡꯁꯤꯗ ꯃꯨꯟꯅ ꯁꯤꯗ ꯄꯤꯔꯤꯕ 4, 5, 6ꯁꯦ ꯄꯥꯏꯜ 4, 5, 6ꯁꯤꯗꯒꯤ ꯑꯄꯥꯝꯕ ꯃꯨꯟꯅ ꯌꯦꯡꯉꯒ ꯃꯨꯟꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯒ ꯑꯃ ꯈꯟꯕꯤꯔꯣ. ꯑꯗꯨꯗꯨꯒ ꯔꯤꯗꯤꯡꯁꯦ ꯌꯦꯡꯕꯤꯔꯣ. ꯑꯗꯨꯒ ꯅꯝꯕꯔ 8 ꯑꯍꯨꯝꯁꯦ ꯀꯃꯦꯟꯇ ꯄꯤꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯑꯩ ꯄꯩꯁꯥ ꯊꯨꯅ ꯐꯪꯂꯅꯤ, ꯑꯩ ꯄꯩꯁꯥ ꯄꯥꯏꯔꯅꯤ ꯍꯥꯏꯔꯒ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣꯀꯣ, ꯃꯦꯅꯤꯐꯦꯁ ꯇꯧꯅꯕ. ꯄꯥꯏꯜ 4 ꯈꯟꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯍꯧꯔꯒꯦ. ꯀꯩꯅꯣ ꯄꯥꯏꯜ 4ꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯀꯩꯅꯣꯅꯦ, ꯐꯤꯡꯁꯨ ꯌꯥꯝ ꯐꯤꯡꯉꯦ ꯍꯧꯖꯤꯛꯀꯥꯟꯁꯦ. ꯄꯩꯁꯥꯒꯤ ꯃꯇꯥꯡꯗꯅꯤꯀꯣ. ꯄꯩꯁꯥꯒꯤꯗꯪ ꯑꯣꯏꯅ ꯍꯥꯏꯖꯔꯛꯀꯦ. ꯑꯇꯩ ꯀꯩꯝꯇ ꯌꯥꯎꯗꯅꯕ ꯍꯣꯠꯅꯖꯔꯛꯀꯦ. ꯄꯩꯁꯥꯒꯤꯗꯪꯅꯦ ꯀꯩꯅꯣ ꯉꯁꯤ ꯔꯤꯗꯤꯡꯁꯦ. ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ, ꯑꯗꯒꯤ ꯀꯩꯅꯣ ꯌꯥꯝꯅꯁꯨ ꯐꯤꯡꯉꯦ, ꯑꯗꯒꯤ ꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ, ꯂꯩꯇꯥꯐꯝ ꯈꯪꯗꯕ, ꯇꯧꯐꯝ ꯈꯪꯗꯕ, ꯂꯥꯛꯆꯈꯤꯕ ꯑꯃ ꯌꯥꯎꯕ ꯃꯥꯜꯂꯦꯀꯣ. ꯄꯩꯁꯥꯒꯤ ꯃꯇꯥꯡꯁꯦ ꯁꯤ ꯄꯩꯁꯥ ꯄꯨꯈ꯭ꯔꯒ ꯁꯤꯡꯉꯛꯇꯕ, ꯅꯠꯇ꯭ꯔꯒ ꯃꯤꯅ ꯃꯤꯅꯝꯃꯒ ꯍꯥꯏꯇꯥꯔꯦꯀꯣ. ꯃꯤꯅꯝꯕ ꯑꯣꯏꯗꯣꯏꯅꯦ. ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃꯗ ꯄꯩꯁꯥꯁꯦ ꯏꯟꯚꯦꯁ ꯇꯧꯔꯨꯔꯒ ꯃꯥꯡꯈꯤꯕꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦ. ꯍꯥꯏꯗꯤ ꯌꯥꯝ ꯃꯥꯡꯅꯈꯤꯗꯅ ꯃꯃꯥꯡꯗ ꯀꯩꯀꯩ ꯕꯦꯡꯛ ꯀꯩꯀꯩ ꯀꯅꯥ ꯐꯥꯏꯅꯥꯟꯁ ꯀꯩꯀꯩ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯀꯤ ꯀꯩꯀꯩ ꯊꯥꯗꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦꯕꯀꯣ. ꯑꯗꯒꯤ ꯃꯤꯅ ꯄꯩꯁꯥꯁꯦ ꯐ꯭ꯔꯦꯟꯁ ꯑꯣꯏꯕ ꯌꯥꯏ, ꯑꯃ ꯑꯣꯏꯕ ꯔꯤꯂꯦꯇꯤꯞꯁ ꯑꯣꯏꯕ ꯌꯥꯏꯀꯣ. ꯑꯩꯈꯣꯏꯒꯤ ꯊꯦꯝꯃꯒ ꯅꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯡꯉꯛꯇꯣꯏꯅꯤ ꯃꯊꯪ ꯊꯥꯗ, ꯅꯠꯇ꯭ꯔꯒ ꯃꯊꯪ ꯆꯍꯤꯗ ꯁꯤꯡꯉꯛꯇꯣꯏꯅꯤ, ꯁꯣꯏꯗꯅ ꯁꯤꯡꯉꯛꯇꯣꯏꯅꯤꯒ ꯍꯥꯏꯔꯒ ꯂꯧꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯡꯉꯛꯇꯕ ꯍꯥꯏꯇꯥꯔꯦ. ꯃꯆꯤꯟ ꯊꯤꯔꯒ ꯍꯧꯖꯤꯛꯁꯤꯅ ꯎꯠꯄꯥꯠ ꯇꯧꯔꯒ ꯂꯩꯕꯒꯨꯝꯕ. ꯑꯗꯒꯤ ꯄꯩꯁꯥ ꯇꯥꯍꯧꯕꯒꯨꯝꯕ ꯌꯥꯎꯕꯁꯨ ꯃꯥꯜꯂꯦꯀꯣ. ꯁꯝꯊꯤꯡ ꯑꯗꯨꯃꯥꯏꯅ ꯑꯟꯐꯣꯔꯆꯨꯅꯦꯠ ꯑꯣꯏꯕ, ꯃꯤꯅ ꯗꯤꯁꯤꯞ ꯇꯧꯕ, ꯃꯤꯅ ꯂꯧꯅꯝ ꯇꯧꯔꯒ ꯂꯧꯈꯤꯕ, ꯑꯗꯒꯤ ꯈꯪꯍꯧꯗꯅ ꯄꯩꯁꯥꯒꯨꯝꯕ ꯇꯥꯍꯧꯕ, ꯀꯦꯌꯔꯂꯦꯁꯅꯦꯁ ꯑꯣꯏꯕꯗꯒꯤ, ꯅꯠꯇ꯭ꯔꯒ ꯗꯥꯎ ꯌꯥꯗꯕꯒꯤ ꯍꯥꯏꯒꯦ, ꯀꯦꯌꯔꯂꯦꯁꯅꯦꯁ ꯍꯥꯏꯔꯔꯣꯏꯒꯦ. ꯑꯗꯨꯃꯥꯏꯅ ꯗꯥꯎ ꯌꯥꯗꯕꯗꯒꯤ ꯄꯩꯁꯥꯒꯨꯝꯕ ꯇꯥꯍꯧꯔꯒ ꯃꯥꯡꯈꯤꯕꯒꯨꯝꯕ, ꯒꯥꯔꯤꯒꯨꯝꯕ ꯍꯨꯔꯥꯟꯈꯤꯕꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦꯀꯣ ꯁꯤꯁꯦ. ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈꯤꯕ ꯌꯥꯎꯔꯦ. ꯄꯥꯏꯜ 4ꯁꯦ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯗꯒꯤ. ꯑꯗꯨꯕꯨ ꯗꯥꯎ ꯌꯥꯝ ꯌꯥꯗꯕ, ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯕ, ꯑꯗꯒꯤ ꯌꯥꯝꯅ ꯂꯥꯛꯆꯕ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯈꯨꯗꯨꯝ ꯁꯨꯔꯒ ꯂꯩꯍꯧꯕ ꯍꯥꯏꯇꯥꯔꯦ. ꯑꯣꯟꯊꯣꯛ ꯆꯥꯛꯈ꯭ꯔꯦꯗ, ꯑꯣꯟꯊꯣꯛ ꯂꯥꯛꯆꯈ꯭ꯔꯦꯗꯀꯣ. ꯑꯩꯅ ꯋꯥꯅ ꯁꯥꯒꯠꯆꯕ ꯄꯩꯁꯥꯗꯨꯕꯨ, ꯑꯩꯅ ꯄꯩꯁꯥꯁꯦ ꯑꯁꯨꯛ ꯋꯥꯅ ꯍꯥꯏꯗꯤ ꯇꯥꯟꯖꯔꯒ ꯂꯩꯈꯤꯕ ꯒꯥꯔꯤꯗꯨꯕꯨ, ꯅꯠꯇ꯭ꯔꯒ ꯁꯅꯥꯗꯨꯕꯨ, ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯒ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯒ ꯂꯩ. ꯈꯠꯅ ꯆꯩꯅꯕꯒꯨꯝꯕ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯊꯣꯛꯄꯁꯨ ꯌꯥꯎꯕ ꯃꯥꯜꯂꯤ. ꯅꯪꯅꯁꯨ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁా ꯄꯨꯁꯜꯂꯨꯔꯒ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ, ꯁꯤꯡꯕ ꯉꯝꯗꯕ, ꯑꯗꯨꯒꯨꯝꯕꯁꯨ ꯄꯩꯁꯥ ꯁꯣꯛꯆꯟꯕ ꯈꯔꯁꯨ ꯂꯩꯕ ꯃꯥꯜꯂꯦ. ꯑꯗꯨꯒ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯔꯤꯁꯦ ꯀꯩꯒꯤ ꯃꯇꯥꯡꯗ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗꯗꯤ ꯑꯣꯏꯔꯅꯤ. ꯕꯠ ꯁ꯭ꯇꯤꯜ ꯉꯁꯥꯏꯒꯤ ꯅꯪꯅ ꯂꯥꯜꯂꯨꯕꯒꯤ ꯑꯣꯏꯗꯣꯏꯔꯥ, ꯅꯠꯇ꯭ꯔꯒ ꯃꯤꯅ ꯅꯪꯉꯣꯟꯗ ꯂꯥꯜꯂꯛꯄꯩ ꯑꯣꯏꯗꯣꯏꯔꯥ ꯑꯃꯗꯤ ꯑꯣꯏꯔꯦ. ꯈꯪꯗꯦ, ꯈꯠꯅꯕ ꯆꯩꯅꯕ ꯑꯃꯗꯤ ꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯣꯛꯇꯣꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯗꯣꯔꯦꯀꯣ. ꯊꯣꯛꯈ꯭ꯔꯕ ꯑꯣꯏꯇꯥꯔꯗꯤ ꯊꯣꯛꯑꯔꯣꯏ. ꯊꯣꯛꯇ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯥ 5ꯁꯤꯒꯤ ꯃꯅꯨꯡꯗ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄ ꯌꯥꯏꯀꯣ. ꯊꯥ 5 ꯍꯥꯏꯔꯒꯦ, ꯊꯥ 3 ꯍꯥꯏꯔꯒꯦ. ꯊꯥ 3ꯁꯤꯒꯤ ꯃꯅꯨꯡꯗꯀꯣ. ꯊꯥ 5ꯁꯦ ꯃꯦꯛꯁꯤꯃꯝ ꯊꯥ 5, ꯑꯗꯨꯒ ꯃꯤꯅꯤꯃꯝ ꯊꯥ 3ꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯄ ꯌꯥꯏ ꯈꯠꯅ ꯆꯩꯅꯕ ꯑꯃ. ꯑꯗꯒꯤ ꯄꯩꯁꯥ ꯊꯧꯕ ꯆꯠꯄ ꯈꯣꯠꯄꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦ. ꯑꯗꯨ ꯄꯩꯁా ꯊꯧꯕ ꯆꯠꯄꯁꯦ ꯄꯤꯔꯛꯀꯅꯤ ꯄꯤꯔꯛꯑꯣꯏꯗ꯭ꯔꯥꯅ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯍꯪꯖꯕ ꯌꯥꯎꯔꯤ. ꯄꯩꯁా ꯊꯧꯕ ꯆꯠꯄꯗꯣ ꯍꯟꯗꯛ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯤꯗꯤ ꯑꯩ ꯊꯥꯖꯗꯦ. ꯑꯗꯨꯒ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯁ꯭ꯋꯥꯏꯁꯤꯗ ꯈꯇꯪꯗꯤ ꯐꯪꯕ ꯌꯥꯏꯀꯣ. ꯄꯩꯁꯥ ꯄꯤꯔꯛꯀꯗ꯭ꯔꯥ, ꯑꯩꯁꯤꯕꯨ ꯑꯩꯒꯤ ꯂꯧꯈꯤꯕ ꯄꯩꯁꯥꯗꯨꯕꯨ ꯐꯪꯉꯛꯈꯤꯗ꯭ꯔꯅꯦ ꯈꯟꯕ ꯌꯥꯎꯏꯀꯣ. ꯂꯣꯏꯅꯃꯛꯇꯤ ꯐꯪꯉꯣꯏ, ꯃꯆꯤꯠ ꯃꯆꯤꯠ ꯐꯪꯒꯅꯤ. 50,000ꯒꯤ ꯃꯊꯛꯇ ꯄꯨꯈꯤꯕ ꯌꯥꯎꯔꯒꯗꯤꯀꯣ, ꯃꯆꯤꯠ ꯃꯆꯤꯠ ꯁꯤꯡꯉꯛꯀꯅꯤ, ꯂꯣꯏꯅꯃꯛ ꯐꯪꯉꯣꯏ. ꯑꯗꯨ ꯃꯆꯤꯠ ꯑꯃ ꯁꯤꯡꯉꯛꯑꯒ ꯁꯨꯡꯄꯤ ꯄꯤꯔꯛꯇꯕꯁꯨ ꯌꯥꯎꯕ ꯌꯥꯏ. ꯑꯗꯨꯒ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯑꯦꯛꯁꯄꯦꯛ ꯇꯧꯔꯨꯅꯨ. ꯕꯠ ꯑꯗꯨ ꯄꯩꯁꯥ ꯁꯨꯛꯐꯪ ꯐꯪꯉꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯈꯔ ꯐꯪꯕꯗꯨꯅꯗꯤ ꯐꯩꯌꯦꯅ ꯈꯜꯂꯤꯀꯣ. ꯑꯗꯨꯅ ꯊꯧꯕꯗꯤ ꯂꯦꯞꯄꯤꯒꯅꯨ. ꯍꯟꯗꯛꯀꯤ ꯑꯣꯒꯁ ꯊꯥꯁꯦ ꯑꯩ ꯊꯥꯖꯗꯦ ꯐꯪꯅꯤ ꯍꯥꯏꯕ. ꯁꯦꯞꯇꯦꯝꯕꯔꯁꯤꯁꯨ ꯑꯩ ꯊꯥꯖꯕ ꯋꯥꯠꯂꯤ.
October October si October se khara amadi yabe ai do loina makidi October je ai thajade ko adun November December sai sida matik mangal hai tare pile 4 khaliba sing sigi daw ya ba adumaina khara pi ko aduga wakhal je khanbam khangdaba paisa gi matang sida ai invest tawningba amalei karamba tawsige karamba da paisa je thadajige paisa je paining mana di khoro khotla ba aduduna thadabam je ki ba khautak cha ba khangbra adu adumaina tawraga lei paisa je thadabai matang sida ado handak August se paisa nungsagi matang se daw sunya yaroi August se kitang tapthabi ko September bausi yaba ya yadaba September ji ai thajade October sai dai di paisa nungsagi oiba kai kai tawning ba leredi October sai dai gi hobio do akupa maron kai kai tana ning ba lerga so ai description da link hapjarake adum tana se ko dum haibir o kaino tawraga book tawraga khobak mai yengaga any question hangning ba yagani ko Pile number 5 khanbiriba ichil now singi reading haujarage ningba chauna kai gi ba ma leye ko pile 5 khaliba ichil now singse kainoma paisa thadaruba mafam haiga invest tawkhraga phangakta ba natraga thabaki paisa gumba nangraga phangak kaino tawdaba paisa thabak su oi hogdaba aduga paisa ju pithoraktaba adamaina mina paisa hatkiba gumba yawba male ningba pura kaire ko ningba pura kairaga lei aduga business da paisa thadaruraga deficit chatpa kara amasu yauri aduga ningba pura kaiba oiduni ko adum wakhal je yam nungaitre sengna hardi hot yam hotna jai nangje hot yam hotna ba yam kalle duga hotnaba kalazu mahei je chan chan hotnaba ga phangi ba mahei duga ichan chana daba dona taweba ko chana ba khra wale aduduga ikui dana ikui dana ne job ki offer ma lakpa yai ko opportunity ma lakpa yai ko ikui dana tha se ai kya tha se tha kya oini pile 5 ke chal now singi thabak phanggadaba tha se matam karam kanda oigani haiba matamda tha se mathangi March 2025 ki March ta ma phangba yai ko aduga ikoi dina October sida ma phangba yai kangu tongan liko sije ni tongan ba mioi singi oidoni aina harise mi amtangi natte aduna phangboy zero thabak thuna phangboy zero mai pakboy zero karbar tawriba singi oinadi October tha sidagi hena kitang mamai chumakpa hena chawkhatpa haitare ko admaina pi aduga thabak phangdriba singi oinadi October natraga March swai sai sida thabak phangbagi offer lakpagi job offer lakpagi kaino lei mami mo ui ko aduga tarang amda leiba amju yaure chaning ba thakto olore paisa kano haidi kasuna tabda mangi sibu college bu nungai tho lore gaina khallaga khoigi tawning ba kusi tawrak pa kumba su yawa male kitang khangba kollu ko saubudi sauningam ni paisa je mathong mang khang tabida som mangjala di tan bana helaga chatpana som helaga di khoirang khoi sauna ba do adu di pokpa ta bane masana chomme nang poido pok admaina khanbam thoiko lal habana te but afaba maikai da yengba khitang tam seba ko afaba lakani dum thasi oraga legadam nate purnima lakani khitang matam khitang changbagi wane ba ko adubu thaba ama tawram daida numit tha yengaga akhang haitanaraga tara thokna khannaraba matungda invest tawge bu harasu adagi kainom ma paisa thadaga dab leraga su ko job ke apply tawge haraga su phajana yengaga tawbiu August tha sima daw kitang yagadaba mande September sisu ai thajaba kitang wale ko aduna yaragadi numit tha gumba yengaga phajana job apply tawba natraga paisa invest tawba si je maina tawbiu haisingna tawbiu aduna tradi hayang lasting oidaba su yai natraga kahani fail oiba su yai ba ko aduna yenga phajana tinyo tharaga phajana khallaga tawro aduma aduga kitang shirgi card sina hainingi je khangba kallu nangi panthung pam soida nangi goal haidare ko nangi thabak soidana makki phangani
ꯒꯃꯦꯟꯒꯤ ꯊꯕꯛ ꯐꯪꯒꯗꯕ ꯌꯥꯎꯕꯁꯨ ꯃꯥꯜꯂꯦ ꯁꯤꯒꯤ ꯄꯥꯏꯜ 5 ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯛꯁꯤꯗꯀꯣ ꯑꯗꯨꯕꯨ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯦꯛꯖꯥꯝꯒꯤꯁꯦ ꯑꯩ ꯇꯣꯉꯥꯟꯅ ꯔꯤꯗꯤꯡ ꯇꯧꯔꯛꯑꯒꯦꯀꯣ ꯁꯤꯒꯤ ꯉꯁꯤꯒꯤꯁꯦ ꯂꯣꯏꯁꯤꯜꯂꯒ ꯑꯩ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯂꯩꯔꯒ ꯅꯨꯃꯤꯠ ꯑꯃꯃꯨꯛ ꯂꯩꯔꯒ ꯑꯩ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯔꯤꯗꯤꯡ ꯇꯧꯖꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯄꯩꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛꯀꯤ ꯑꯣꯏꯕꯀꯣ ꯁꯤꯒꯤꯁꯦ ꯑꯣꯏꯅ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯨꯟꯅ ꯌꯦꯡꯉꯒ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯍꯥꯏꯔꯤꯅꯦ ꯁꯤꯁꯦ ꯑꯗꯨꯒ ꯐꯪꯗꯤ ꯐꯪꯉꯛꯀꯅꯤ ꯅꯤꯡꯕ ꯀꯥꯏꯈꯤꯕ ꯄꯣꯠꯇꯣ ꯇꯞꯅ ꯇꯞꯅ ꯁꯥꯒꯠꯂꯛꯈꯤꯅꯤꯀꯣ ꯑꯗꯣ ꯏꯁꯣꯔꯅ ꯅꯪꯒꯤ ꯅꯥꯀꯟꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩ ꯍꯥꯏꯕꯗꯨꯁꯨ ꯎꯕ ꯐꯪꯉꯤ ꯁꯤꯗ ꯏꯁꯣꯔ ꯂꯩꯀꯣ ꯅꯪꯒꯤꯗꯃꯛꯇ ꯂꯦꯡꯗꯅ ꯂꯩꯀꯣ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯀꯞꯄ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯑꯒ ꯂꯦꯟꯕ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯄ ꯌꯥꯝ ꯌꯥꯎꯔꯤ ꯄꯩꯁꯥꯒꯤ ꯃꯇꯥꯡꯁꯤꯗ ꯍꯟꯗꯛꯁꯦ ꯌꯥꯝ ꯋꯥꯅꯕꯗꯧꯅ ꯇꯧꯋꯦ ꯋꯥꯁꯨ ꯋꯥꯏꯀꯣ ꯀꯥꯔꯠꯀꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯦꯚ꯭ꯔꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯤ ꯃꯆꯥꯁꯤꯡꯁꯦ ꯑꯅꯝꯕꯅ ꯋꯥꯅꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅꯦ ꯐꯔꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯄꯔꯁꯅꯦꯜ ꯔꯤꯗꯤꯡ ꯄꯥꯝꯕꯤꯔꯒꯗꯤ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩ ꯂꯤꯡ ꯍꯥꯞꯆꯔꯛꯀꯦ ꯄꯥꯏꯜ 6 ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯔꯤꯗꯤꯡ ꯍꯧꯖꯔꯒꯦ ꯀꯔꯤꯅꯣꯅꯦꯍꯦ ꯄꯥꯏꯜ 6 ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯗꯤ ꯑꯩ ꯌꯥꯝ ꯀꯜꯂꯛꯆꯩꯌꯦ ꯄꯥꯏꯜ 6 ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯝ ꯀꯜꯂꯛꯑꯦꯀꯣ ꯑꯐꯕ ꯉꯥꯛꯇ ꯊꯣꯛꯂꯛꯑꯦ ꯑꯐꯕ ꯉꯥꯛꯇ ꯊꯣꯛꯂꯛꯑꯦ ꯄꯩꯁꯥꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤꯅꯦ ꯂꯤꯃꯤꯇꯦꯠꯇ ꯂꯩꯕꯗꯧꯅ ꯇꯧꯋꯦꯕ ꯌꯥꯝ ꯂꯤꯃꯤꯠꯇ ꯂꯩꯕꯗꯣ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤꯕ ꯍꯧꯖꯤꯛꯁꯦ ꯑꯍꯦꯟꯕ ꯄꯩꯁꯥ ꯂꯩꯕ꯭ꯔꯥ ꯄꯨꯊꯣꯔꯛꯑꯣꯒ ꯍꯥꯏꯔꯗꯤ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦꯕ ꯅꯣꯏ ꯈꯔ ꯄꯥꯏꯜꯁꯦ ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯑꯍꯦꯟꯕꯗꯤ ꯄꯥꯏꯗꯦꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯌꯥꯅ ꯌꯥꯅꯕ ꯍꯩꯁꯤꯡꯅꯗꯤ ꯁꯤꯖꯤꯟꯅꯔꯤꯌꯦ ꯄꯩꯁꯥꯁꯦ ꯑꯗꯨꯕꯨ ꯄꯩꯁꯥꯗꯤ ꯈꯤꯇꯪ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯂꯤꯃꯤꯠꯇ ꯂꯩꯕꯅꯤꯅ ꯄꯩꯁꯥꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯗꯦ ꯂꯩꯅꯤꯡꯕ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯌꯥꯝ ꯂꯤꯛꯅ ꯁꯤꯖꯤꯟꯅꯔꯤ ꯈꯥꯡꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯣꯞꯄꯤꯡꯒ ꯆꯠꯇꯕ ꯀꯨꯏꯔꯦꯗ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤ ꯃꯔꯛꯁꯤꯗꯀꯣ ꯑꯩ ꯁꯣꯞꯄꯤꯡꯒ ꯆꯠꯇꯕ ꯀꯨꯏꯔꯦ ꯑꯗꯒꯤ ꯑꯩꯅ ꯁꯤꯃ ꯂꯩꯒꯦꯅ ꯈꯜꯂꯛꯏꯁꯦ ꯀꯨꯏꯔꯕꯅꯤ ꯉꯝꯗ꯭ꯔꯤꯁꯦ ꯀꯨꯏꯔꯛꯑꯦ ꯑꯩꯕꯨ ꯉꯝꯃꯛꯈꯤꯗ꯭ꯔꯥ ꯁꯤ ꯄꯣꯠꯁꯦ ꯂꯦꯞꯅꯤꯡꯉꯤ ꯑꯗꯒꯤ ꯂꯝ ꯂꯩꯅꯤꯡꯕ ꯁꯅꯥ ꯂꯦꯞꯅꯤꯡꯕ ꯑꯗꯒꯤ ꯏꯕꯟ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯌꯥꯎꯒꯗꯕ ꯃꯤꯁꯨ ꯌꯥꯎꯕ ꯃꯥꯜꯂꯤ ꯑꯗꯨꯒꯤ ꯃꯊꯥ ꯁꯥꯕ ꯌꯨꯝ ꯁꯥꯖꯟꯕꯒꯤ ꯅꯠꯇ꯭ꯔꯒ ꯑꯋꯨꯟꯄꯣꯠ ꯂꯥꯡꯕ ꯈꯣꯠꯄꯒꯤ ꯍꯟꯗꯛ ꯂꯥꯛꯏꯕ ꯅꯣꯕꯦꯝꯕꯔꯁꯤꯗ ꯂꯨꯍꯣꯡꯒꯗꯕ ꯑꯗꯨꯒ ꯃꯊꯪꯒꯤ ꯃꯥꯔꯆ 2025ꯀꯤ ꯃꯥꯔꯆꯇ ꯂꯨꯍꯣꯡꯒꯗꯕ ꯌꯥꯎꯕ ꯃꯥꯜꯂꯤ ꯑꯗꯨꯗꯨꯒꯤ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯆꯤꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯟꯕ ꯂꯥꯡꯕꯗ ꯈꯤꯇꯪ ꯀꯣꯟꯅ ꯐꯥꯠꯇꯕꯒꯤ ꯂꯤꯃꯤꯠꯇ ꯂꯩꯕꯗꯧꯅ ꯇꯧꯋꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕꯅꯦ ꯑꯩꯅ ꯍꯥꯏꯖꯩꯁꯤꯅ ꯑꯗꯣ ꯇꯨꯡꯗꯗꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯔꯤꯀꯣ ꯑꯅꯧꯕ ꯈꯪꯍꯧꯗꯅꯅꯦ ꯀꯩ ꯍꯥꯏꯅꯤ ꯁꯤꯐ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯄꯨꯔꯥ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯇꯣꯔꯤꯕꯀꯣ ꯄꯨꯟꯁꯤꯗ ꯄꯥꯏꯜ 6 ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯐꯕ ꯌꯥꯝ ꯈꯪꯍꯧꯗꯅ ꯗꯥꯎ ꯑꯃ ꯂꯥꯛꯇꯣꯔꯤꯀꯣ ꯑꯅꯧꯕ ꯃꯌꯣꯜ ꯑꯃ ꯆꯣꯡꯕ ꯑꯅꯧꯕ ꯂꯥꯏꯐ ꯑꯃ ꯄꯨꯔꯥ ꯇ꯭ꯔꯥꯟꯖꯤꯁꯟ ꯑꯃ ꯂꯩꯗꯣꯔꯤꯀꯣ within 3 years ꯀꯣ within 3 monthsꯁꯤꯗ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯗꯣꯔꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯂꯥꯛꯇꯣꯔꯤ ꯖꯣꯕꯀꯤ ꯑꯗꯒꯤ ꯀꯨꯏꯅ ꯇꯣꯂꯣꯞ ꯐꯪꯉꯨꯗꯕ ꯇꯣꯂꯣꯞ ꯐꯪꯕ ꯌꯥꯏ ꯑꯗꯒꯤ ꯃꯤꯅ ꯄꯩꯁా ꯄꯨꯈꯤꯕ ꯌꯥꯎꯔꯒꯗꯤꯅꯦ ꯊꯧꯔꯣꯀꯣ ꯑꯗꯣ ꯑꯥꯒꯁꯁꯦ ꯑꯩ ꯊꯥꯖꯗꯦ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯁ꯭ꯋꯥꯏꯁꯤꯗ ꯊꯥꯖꯩꯌꯦꯕꯀꯣ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯄꯩꯁా ꯊꯧꯕ ꯑꯣꯏꯔꯒꯁꯨ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯁ꯭ꯋꯥꯏꯁꯤꯗ ꯊꯧꯕꯤꯔꯣ ꯑꯗꯣ ꯑꯣꯒꯁ ꯊꯥꯁꯤꯗꯤ ꯑꯩ ꯊꯥꯖꯕꯈꯤꯇꯪ ꯋꯥꯠꯂꯦ ꯑꯗꯨꯒ ꯗꯤꯁꯦꯝꯕꯔ ꯁ꯭ꯋꯥꯏꯗ ꯄꯩꯁꯥ ꯐꯪꯒꯗꯕꯁꯨ ꯂꯩ ꯐꯦꯕꯋꯥꯔꯤ ꯁ꯭ꯋꯥꯏꯗ ꯃꯔꯨꯞ ꯐꯪꯒꯗꯕ ꯈꯔꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨꯅ ꯑꯩ ꯃꯥꯔꯆ ꯐꯥꯎꯒꯤ ꯍꯥꯏꯔꯝꯒꯦ ꯃꯥꯔꯆ ꯐꯥꯎꯗꯤ ꯐꯖꯅ ꯑꯗꯨꯝ ꯆꯠꯇꯣꯔꯤ ꯑꯗꯣ ꯁꯦꯞꯇꯦꯝꯕꯔ ꯐꯥꯎꯁꯦ ꯑꯩ ꯈꯤꯇꯪꯗꯤ ꯊꯥꯖꯕ ꯋꯥꯠꯂꯦ ꯑꯗꯣ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯂꯩꯅꯤꯡꯕ ꯅꯍꯥꯟꯗꯩ ꯂꯩꯕ ꯐꯪꯗꯕ ꯄꯣꯠ ꯆꯩ ꯑꯗꯒꯤꯇꯧꯒꯦ ꯈꯟꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯂꯟ ꯊꯨꯝ ꯂꯦꯞꯀꯗꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯋꯥꯔꯨꯕꯗꯒꯤꯀꯣ ꯌꯥꯝ ꯊꯤꯅ ꯋꯥꯔꯛꯑꯦꯀꯣ ꯍꯟꯗꯛ ꯆꯍꯤꯁꯦ ꯄꯥꯏꯜ 6 ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯌꯥꯝꯅꯗꯤ ꯋꯥꯔꯛꯑꯦ ꯑꯗꯣ ꯌꯥꯝ ꯍꯩꯁꯤꯡꯅꯗꯤ ꯁꯔꯚꯥꯏꯚ ꯇꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯩꯁꯤꯡꯅ ꯍꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯌꯥꯔꯤꯈꯩꯗꯤ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯨꯗꯅꯕ ꯇꯧꯖꯩ ꯑꯗꯒꯤ ꯆꯥꯕ ꯆꯥꯗꯕ ꯈꯪꯗꯦ ꯑꯩ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯨꯗ꯭ꯔꯒ ꯂꯣꯏꯔꯦ ꯃꯤꯉꯣꯟꯗ ꯄꯩꯁా ꯁꯣꯛꯇ꯭ꯔꯒ ꯂꯣꯏꯔꯦ ꯏꯚꯟ ꯇꯝꯅꯤꯡꯕ ꯃꯍꯩ ꯍꯥꯏꯇꯥꯔꯦꯀꯣ ꯇꯝꯕ ꯐꯪꯗꯕ ꯌꯥꯎꯔꯤ ꯃꯔꯛꯁꯤꯗ ꯄꯩꯁꯥꯗꯣ ꯌꯥꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯑꯗꯒꯤ ꯑꯃ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄꯁꯦ ꯂꯥꯛꯀꯤ ꯃꯊꯛꯇ ꯑꯣꯏꯕꯅꯤꯅ ꯇꯝꯅꯤꯡꯕ ꯃꯍꯩꯐꯥꯎ ꯇꯝꯕ ꯐꯪꯗꯗꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯄ꯭ꯔꯣꯛ ꯆꯥꯛꯑꯒ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯁꯨ ꯌꯥꯎꯔꯤꯕ ꯑꯩ ꯄꯥꯏꯜ 6 ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯛꯁꯤda ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯇꯧꯔꯤꯁꯦ ꯊꯣꯛꯅ ꯊꯤꯅ ꯋꯥꯁꯨ ꯋꯥꯔꯛꯑꯦ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯄ ꯑꯣꯏꯔꯣ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯑꯩ ꯌꯥꯝ ꯀꯜꯂꯛꯑꯦ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦꯀꯣ ꯅꯖꯔ ꯆꯪꯕꯤꯒꯅꯣ ꯑꯩ ꯁꯨꯝ ꯍꯥꯏꯕꯅꯤ ꯄꯣꯖꯤꯇꯤቭ ꯏꯅꯔꯖꯤ ꯃꯦꯅꯤꯐꯦꯁ ꯇꯧꯕꯤ ꯄꯣꯖꯤꯇꯤቭ ꯏꯅꯔꯖꯤ ꯂꯥꯛꯅꯕ ꯃꯦꯅꯤꯐꯦꯁ ꯇꯧꯕꯤꯌꯨ ꯐꯪꯅꯕ ꯃꯦꯅꯤꯐꯦꯁ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯐꯪꯕꯁꯨ ꯑꯣꯏꯖꯔꯣ
ꯌꯥꯝ ꯅꯨꯡꯁꯤ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤ ꯄꯥꯏꯜ 4 5 6 ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤ ꯐꯖꯅ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯗꯥꯎ ꯌꯥꯕ ꯑꯦꯕ꯭ꯔꯤꯊꯤꯡ ꯇꯧꯔꯨꯕ ꯈꯨꯗꯤꯡꯗ ꯗꯥꯎ ꯌꯥꯕ ꯑꯗꯨ ꯑꯣꯏꯃꯤꯟꯅꯔꯁꯦ ꯌꯥꯏꯐꯃꯤꯟꯅꯔꯁꯦꯀꯣ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯜꯂꯒꯦ ꯄꯥꯏꯜ 6ꯀꯤꯁꯦ ꯌꯥꯝ ꯇꯦꯜꯂꯦꯅ ꯈꯟꯕꯤꯒꯅꯨꯀꯣ ꯅꯣꯏꯒꯤꯁꯦ ꯅꯨꯡꯉꯥꯏꯕꯩ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯑꯣꯏꯕꯒꯤ ꯑꯩꯁꯦ ꯍꯔꯥꯎꯃꯟꯗꯅ ꯑꯩ ꯑꯣꯏꯅ ꯍꯔꯥꯎꯕ ꯄꯣꯛꯄꯤꯕꯗꯣ ꯅꯣꯏꯒꯤ ꯑꯗꯨꯅ ꯍꯥꯏꯐꯝ ꯂꯩꯇ꯭ꯔꯦ ꯑꯇꯣꯞꯄ ꯀꯩꯁꯨ ꯑꯗꯨꯅ ꯌꯥꯝ ꯍꯩꯁꯤꯡꯅ ꯁꯤꯖꯤꯟꯅꯧ ꯄꯩꯁꯥꯁꯦ ꯌꯥꯔꯤꯈꯩꯗꯤ ꯈꯨꯠ ꯆꯥꯎꯕꯗꯣ ꯊꯥꯗꯣꯛꯄꯤꯌꯨ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯌꯥꯝ ꯇꯧꯕꯤꯒꯅꯨꯀꯣ ꯂꯤꯛ ꯂꯤꯛꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯐꯔꯦ ꯐꯔꯦ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ